Hey guys, it's Dede here and welcome back to another video. So, ngasigi videos today ay your life in the next 3 months cyber reading sida pile ani khak khaidoga ko kitang detail oina di yengdoine haidi lakadoriba tha ahum sida isagi life ta paisa nungsa related po oiro love po oiro career po oiro ko cartoon na tholok pa vision da bidoine do kay hani ngasigi reading sisu dum general reading oigani aduna yam personality resonate tawdabasu yai ko aduga aina pile ani khaktang khaidokdoisina haidi dum pile ani dudagi choose tawbodo pile myam yamadi choose tawbam khangde kaina haibirak pasu dum yaweba ko aduna pile ani dudagi dum choose taraga pile ani dudo oina kitang detail oina yengseina tawbani bako ado hoi video thagatabasu kuire 4 days of the mind suramani ngasi su thagatlaroi gi tangai ai do thabak ama chatlubadagi aina dum thagattabado kuire na namage na namakpani bako aduga next haidi adum 2-3 days sida adum video amaga thagalake adudana adudadi reading video gumana taba or reading video itarga so short reading video da oina ko or aina dum blog kumba hapaga giveaway gi results to adudo soina make announce tar age ba ina sunday ba da tawgen hagibdo sunday do yadraga su monday phaw manungda adum thagana ba hotnarake aduduga giveaway do hojik phaw adum entry tawbi biane age mamangi video da adum comment ama biraga like subscribe tawba adum entry oidin dana ko ado hoi mathang adugi mathang da di dum asang ba like future spouse hi dum mayam na habirak ba separated relationship life after marriage adu mayam dum tawjarake ba ko ado ngasigi di your life in the next 3 months cyber reading se si tower se aduga palani khadoktonina ai paldo han uchar age dudagi apama pala mamam choose tawbiro aduga isana choose tawbiriba palduda adum timestamp hapcharamage skip taraga dum yengbiba yani adu natraga na dum full yengbiraga so hena nungai jai and hoi atopa kashu thanongna haningai leite aduga personal reading tawbiningba singina ige Instagram link to ige description box dum hapcharamage aduda changaga DM adum tawbiro aduga ko adum ayamba like card shoot piro haidi video da card reading tawbani na card shoot piro na haibirak pa yaiba ado aina utning da baina teba ko ai hana dum faceless video haidi card phasna utpa video ngata taramani ba ado adum card to utlaga su ai do isana like camera mamang das maina aigi face thoga utpa se like confident yam oijaram de haitare do hojik to kitang confident oijara pa gaina like sak oina dum utlaga namjabani aduga card utpa do aido second cam oina bado laitaba ne ba ko adu khar leraga adum ya berenge second cam hapado do hojik ko adi dum aina for example card ama utle haraga sumaina dum utlamba duna ya ba na khale maram di card to da yam ka hena aina dum explain tar to lerabani na yam ka hena yengdrasu yaga try na khalle ba ko do dum hoi khar leraga di hapangam bra na budi yengjar ke do hojik ko adi engona second cam gi kai haini like second cam do hapna ba effort to wangam de hai dar ko so aduna mayam na dum cringe oye jo oina sakse dum yang biro aduga sakse yang bidraju explanation dum tabiro hello how are say without further ado let's get into the video pick a pile of the mind so let's say so pile a natraga na si gray idol figure se choose to wiba kaido adugi like your life in the next 3 months adi pale khami basing dugi next 3 months ta kai thengnarak pa yai kai tholak pa yai habado yengdoine ado card che hana pick tawjer age 2 of cups the magician long thorak pa card ni ko ina yengaga pick tawna te ko masama thanda thokcharak pa card to ne the chariot. Okay. Dum next 3 months da khara di aphabadi laye. Okay. Aphaba lai hek har baga negative to power to the full reverse. Queen of cups reverse. Okay. Card manga draw tawre duga affirmation haidi like affirmation card ani maga hapchage ko. Like 3 months da isada kai affirmation noina gadage habado. Communication. Ups and downs. So card che pick tore aduga
energy card amaga hapchage detail reading tause habanina card che khara yamna draw tawba tabani natra soul satisfaction Putna card taruk tarit nipan 8 cards ni ko ina pick tawjeri se do card chinja amam to ina detail de explain tawjer age duna pile a khaniba sing cooker ka masudum tabiu aduga next 3 months da kai kai thingnarak pa yai habado dum ying minarase reading se hawase So ahanba card china 2 of cups sariba card chithol eba kwa sige 2 of cups sariba card chi matungina pile a khanbi basing se like next 3 months la kadori ba 3 months the relationship kumba hai tare kwa relationship kumba stuff hasna wakhal chana ba haide dum isagi partner relationship lai basing ni ko in haide sin isagi partner ga dum wakhal chana ba amana ama supportive oina ba adagi dum phasana like relationship se phanamna problem lai rambo itaraga su kitang sapharak pagi tapta kitang pharak pai tauba duga problem lai bi daba singina dum smooth oina continue taubi ba kwa adugumba energy khara piye duga haidi wa ta thok ta sin tarambada isana khalamba se isagi partner du da su chapmana na khalamba gi type tauba kwa aduduga amu nakan amarom da single singi haitare ko dum partner lai bi daba singina amu kai tauni ha matamda isagi life da isana khanjaba or isana pamjaba mi ima step in torpa yai aduna tragana hanadagi dum crush kumba oiraga leiba miduna phatlauna ga yasilakpa gumba general reading ni ko loinamak ta resonate tawni habade te dugumba energy khara piye or isagi best friends kumba di leramgani duna ko dum isana close oina khanna loina jaba mi do aduduga dum koibani khangde langmani khangde dum some sort of enjoyment khara pangthokmina ba khara dum hani nungai ba energy khara na radiate tawe hai tare ko haidi dum aphaba positive energy khara na radiate tawe baduna relationship lai bi basingina mostly moi gi partner singa wakhal chana ba thabak ama tawmina matamda amana khanba do manaram bai tapta synergize tawba si se oidoine baduga relationship lai bi da basingina dum relationship ni ya relationship anau ba lak pagumba or ke haini han isagi friends kumba ga wakhal chana ba sigumba se oibe yai habase sigi first card china hari bu ko lakadari ba 3 months ida Negi second card china the magician hariba card chithol eba the magician hariba card chi matungina pile a khanmi basing se ko isa gi skills kumba talents kumba lebi ba haidi dum khutsa haibani khangde or field amada dum isa gi ahai ba khara leijabani khangde or isana job ama paibi bani khangde ko job ama tawbi ba adagi exam gumba la kadaba leraga so exam gumba gi phasna prepare tawbiyo haibagi mong da advice piri ba haidi isagi skill potential and talent se phasna manifest tawbiyo adu target di aphaba result phangani haibagi mong da advice piri ba ko duna isagi work oigera isagi skills oigera isana exam gumba appear tawgada bagi oigera ko adu mayam dugi damakta hojitagi hauna dum yamna thengmasuna tri phasna prepare tawba hobiro aduga aphaba result to grab tawbiyo haibagi mong da sigi the magician hariba karchina hariba ko duna hojik adum isana haidi kainoma thabak ama bangthoka dawba laitaragadi hojitagi hauna manifest tawba hobiro hojitagi hauna hotna ba hobiro haibagi mongda ta ine bako sigi magician haiba karchina aduga third ki karchina the chariot hariba karchi thole eba ko sigi the chariot hariba karchi gi matungina pile a khanbi basing sigi next 3 months da ko isana like approve to banga mamdaba work oi bi ko haidi thabak oina pangthok panga mamdaba wakhal da tang khallaga leiba wakhal da tang sagat charamba gumba ko aduduga ke haini like ka hana dagi hona thabak sigi damak to or kainoma pangthoke na khallaga ona taina ba lambi rom da dum chatlaga leiba daw ya da bugumba dum toraga leiba sigumba khara thaina birak amba yai ba ko ado sigi the chariot hariba karchina kai hari ga matamda pile a khani basing sigi life sida next 3 months sida some lucky opportunities are coming for you haidi daw khara yarakada ba haikadra or isana pamba lambi da chatpa ngamamda ba or isana pamba oitho amdaba gumba da du khara oithorapa gumba aphaba gumba khara oirakba adagi like pau nungai bagumba taba or job kumba gi ano opportunities open up tarakpa or hana gi leramba job kumba da hena phaba
opportunity or hena aphaba kai haini chances me ama tholak pa sigumba some good things are coming in your way ko aduna next 3 months didum aphaba positive energy na radiate to eba hoji phaugi de ko yam negativity se ho yaudi yawe makha tar pa car sing da dui tar ga so hoji phaugi ina like ya dre oi roi kai na khalam ba thabak kum se phat law no oi thora pa gumba or isana hotna jabada mahei chaba ngam de leram ba gum se mahei phat law na char pa gumba or isana hana dagi ngai jar pa kaino magi job opportunities or some good luck kumba khara lak pa yabagi vision pi na sigi chariot hariba card china haiba kwa and mathang na di the full hariba card reverse da thole eba sigi the full hariba card che dum ubi kwa adu card reverse na kai haige ha matam da pile a khani ba sing se kwa kaino ma thabak ama ngasai like second card to third card to na kai haige ha matam da second card to na mu isana tawgada ba thabak ko ba like targadi skills potential or isagi talent ko ma phasna manifest to biyo na haye ko aduga nakana marom da amu sigi chariot hari ba card china amu kai haige ha ba matam da daw yaram da bogum se yarak pa yabagi vision leina mu haina ko aduna sigi the full hari ba card china thabak amadi hogadaba or kainoma beginning amada junction gadaba for example exam gumba thagadaba or job amma tawgadaba or relationship amma hogadaba adumaina some sort of beginnings khadi lakadore ba pal e khani basingi ko adu beginning do da laiba matamda knife oiba haidi khantha daba ngahak tangi oiba impatient oiba decision gumba lobi gana haidi ngahak ki khalle ko ngahak ki khalla matungda like ai sigi thabak se tawraga di tungda kai consequences or gani se khantha da bida ngahak ngahak ke ba decision da chatpa gumba ngahak ngahak ke ba influence chatpa gumba adagi like reckless oiba careless oiba si se dum aina hire si ka manai ko haidi aina hauji khalli se si je ngahak ngahak ke aning ba je phatlaw na pangthok na bo hot na ba ai gi ning ba je ngak tang sida thungdradi ya di haibagi mong da giri takpa gumba ko sigumba khara tawninga ko gi vibe lakani ba aduna sigi the full hari ba karchina dumaina isana akhoi Manipuri daga haraga apang thongna phudok pa kaina habado kanaroi daba maphamda dum giri taga anam kallaga leibado ko amaina tawtar gadi isada opportunity la iba aphaba la iba mayam do isana grab tawbagi muhta manghanjabagi tapta lakani ba ko duna careless oiba attitude kumba knife oiba wakhal khanthandaba attitude kumba se thadok piyo kaino ma tawram dai da hana phasana khantharaga ko na kai consequences oira kadagi habase yengbiyo habagi mongda advice piri ba ko mathangda Queen of Cups hariba card reverse athol eba Queen of Cups hariba card reverse na amuk ngasagi first card na relationship kumba adagi ya aphaba relationship ta leiraga na wakhal chana ba khot pala kani na haire adagi amuk nakan na maramda single singina amuk opportunity haidi relationship kumba se another opportunity lakpa or crush kumba se relationship ta convert tauba or adagi nakan amaramda amuk kai haini like wakhal chana ba friendship kumba dumaina lakani na haire aduga amuk su ko haidi 3 months ge manunda yamna ups and downs ki type ta ngasa energy card ta su yaw kimne ba ko phajana smooth oina chatlambado some suddenly isana ngasagi sigi the full card sigi matungina careless oiruba gini khangde khanthaw da wadi gini khangde kaino ma asoi ba khar thokhan jabagum ba ko adagi ngasagi chances la iba mayam opportunity la iba mayam isana grab taw ngam han ja hauda bagum ba adumaina tawbadagi isa se overly emotional oi hoba ko haidi sa pa khani basi se khar so overthinking tawi ba moody oi ba ko aduga handak se dum some emotional phases haidi kashu lai tabada nungdang daga se wakhal ga se phatawna nungai tabagum ba adagi yam harau le ba so salawna mood swings tawbagum ba sigum ba se khar tawa ma le ba adu sigi Queen of Cups reverse na mu ngasagi isana careless oiba thabak khar tawrubadagi isagi mood swings kumba je amahene hanjalak pagumba overly emotional or pagumba sigumba khar thengnar pa yai na hairi ba ko aduna ko isana ngasagi like the full hariba card gi matungina thabak tawa matamda chection da ba haigadra careless oiba gumba do khar tawbi gano na tragedy sigi wakhal nuai taba emotional imbalance oiba sigumba da lit tar pa yai na haidoine ba ko and next ki card china communication hariba card che thole eba communication hariba card che affirmation card ni ko do sigi card chi gi matungina kai haige ha matamda pal e khani ma yam se ngasai gi partner sing ga yamna chanaramba friends sing ga wakhal chanaba khotpa dagi crush ka pau phona ba or even yarak pa sina mu kitang
rare chances oireko do crush ka pau phongnar pakhat ba wakhal nungai ba face khara laktoi se communication ye through dagi laktoi ne ba haidi isana khanba mayam do wakhal da dang khala lerga pau oina phongna dragadi thabak amta oithok ba yaroi dana ko aduna yari gai isagi relationship kumba friendship kumba da communication gap thamdana ba hotna biyo afaba energy ngata lakna bagi damak to ko adum isana pamba pamdaba mayam se amaga ta thok ta shin tawna ba khot pa se communication ye through da tawda ngata ne aduna communication hariba affirmation card china communication je dum go on taraga thambiyo gap lehan bigano khatna chaina ba maktabu oirabasu adagi nungai da ba maktabu oirabasu lerpa matamda communicate taraga solve tawdoine ba aduna communication gap se handaki 3 months sidadi yari kai lehandana ba hotna biyo haibagi mong da advice piri ba ko and mathangi card china ups and downs anya zo haibado ko ngasai energy card ama yawena sigi ups and downs sari ba energy card china ngasai gi 3 months la ka dori basida aphaba nungai basna saruk khara su yawe adagi awaba saruk haidi awaba su isana tawhanjabadagi oibadi oidane doi taragas awaba saruk su khara di yawe ko aduna aphaba saruk su yawe nungai ba saruk su yawe amadi awaba saruk su yawe ko aduna life ki mahausa ne ba sise life ki hauna sani hai tare ko amuk su nungai ba amuk su wa ba haise life ki hauna sani mi se dum nungai raga or dum harauraga layo hai ba yade ba haidi paisa nungsa yam pai taraga su adum awaba face khara lerga ne dagi yamna laira taraga su nungai ba matam khara dum lakani ba aduduna sigi card china kai hari ke hamatam da life haise ups and downs me amna pullaga lebani aduna amuk nungai tre haina matam duge ba changes ta yari ke adapter chatna ba hotna biyo idea am nungai trabani or idea am nungai rabani haina aduda stuck taraga lebiga no haibagi mong advice pi ba ko sigi ups and downs hari ba card china. And last but not the least, soul satisfaction harib energy card chitol eba. Sige soul satisfaction harib energy card chigi matungina pal e khani basing do ko sige next 3 months haidi laka doriba next 3 months ida yariga isa gi soul na desire to ba isa gi manu pukning dagi ko isa gi thamoi nung dagi pamja ba thabak sing do pangthok na ba hotna biyo like accomplish to hona ba hotna biyo haibagi mawong advice bi ba maram di do whatever your soul satisfies in these 3 months haibagi mong advice ne ba sige 3 months ida isana pamja ba isana hanan dagi pangthok ke na khallaga lakpa pangthok pangam da basing do pangthok pangam bagi opportunity lakpa su yai duga isana sungam na ba hotna biyo haibagi mong da satisfy your own soul haibagi mong advice pi ne ba ko aduna pamper yourself love yourself satisfy yourself haibagi mong advice pi ye so pile A gi like next 3 months la kadori basida kai tholak pa yai habagi vision do sigi readings ta gi dum khangmin na re ko duna sida gi dum law ba ya ba general advice lotion biyo duga 3 months sida tholak pa ya ba gi kai haini prepare to raga su lei biro ko ado sida pile A gi reading se matang swai da loi jare aduna next ki reading amungai miners te ngasti ga di. Thank you for watching. So guys, next pile B ko sigi blue ideal figures and natragana sigi blue tarot deck se khanmi basing do moigi life ta next 3 months na ke rak pa have do yeng minner se the card hana picture se Nine of Swords, Four of Coins, Four of Pentacles ko. Four of Cups, kaya ni 4 nga tatulay si ba the reverse ni Four of Cups di. The Hangman, siya reverse ni. Okay. Palbi kami basing se next 3 months sida plan iray later bra kay no kang de matam khara manghan ga da bagi mong do uyi ko aduna hoy ke lege do bade hajara ke do tang life tagi distracted oi bagi type ta adumai no uyi strength hai ba ka chi ka thole ko excuse me affirmation card ani maga pick taw jarage. Letting go haiba maga authenticity haiba maga thale ko. So palbi kami basing se kitang emotionally imbalanced oi ba adagi like ningak pataw ba khantha da ba gumba khara energy khara uye
honesty ko. So, card che pick tawba lorabanina reading room na mayon sila se first the 9 of swords sariba card che thole ebo ko. 9 of swords sariba card chi matung ina pile B khami basing se ay mamang na pile C haga phangde pile C yaude ko only pile A and B katane. So sige pile B khami basing gi first card che 9 of swords sariba card che thole do hojik se or like adum recent past hai tar ko adum ikoi jingai da isa je pa injang thongba gi manam do da hare ba isa se haidi palbi khami basing se anxiety gumba stress gumba laiba ko haidi like isa na sungtha thaja daba nightmare gumba thongdo khara reality oina thokhiba gumba relationship basis to obi career basis to obi ko adu gumba or isa na pam daba thongdo khara thokhiba adagi isa na khantha dabi da decision khara lokhiba dagi isa gi on trouble oi halakba gumba on problem create torpa gumba some sort of hoi maram khar di lairamani ko maram du dikhangdre du taraga su isa je anxiety the stress ja khara laire na ha ba recent past amadi present si da su lairam ba su yai ko adu dumaina anxiety and stress da laira ba matung isa na isa gi anxiety and stress overcome tawba ngamna bagi damakta decision khara logre or lorak ka dawre ba aduna aduda lorak ka dawre ba decision do isa gi conscious choice oigani na ha ba ko haidi isa na phajana khantharaga lorak ba decision oigani na ha ba maram di hojiki sorry for the interruption now coming back isana ko haidi like ngasagi stress and anxiety adagi nungai taba mayama ma khanjal laga leramba do overcome to bangam na bagi namata decision khara low khre or low bayana leire haidana ko aduna aduda lorpa decision do isagi ngasagi stress ko bodo overcome to bangam na ba low ba decision oi bana maram oiraga ko isana consciously thoughtful haidi phasna wakal khandaraga lorpa decision oigani aduga aduda lorpa decision do aphaba isagi life ke damakta everything happens for the best kaina haibado ko adumaina oirakba decision oidoini aduna isana like yamna troublesome oiba or yamna problematic oiba situation amana go through to wiba taragadi phasna khantha biraga isana kitang selfish oibira ko isagi phana bagi namuta decision amam lobiyo adugi decision duna aphaba decision haba decision oigani haiba ko asida akhoi mana injang le phasna ngauraga leire do loi hagat lengonda yatre so waro bi baya de duga adum first card chigi matungina lakadar ba 3 months da isage ba aphaba decision khara lauga dawre haibasima khangjin biro aduga khangjin le haina hekta lauda bi da stopi gano isana yamna nungai da ba situation go through to bi taraga di decision na ma lauba matam oire haibagi mongda advice pi ne ba ko sigi first ki card china next ki card china 4 of pentacles or 4 of coins hari ba card che thole eba ko sigi 4 of pentacles or 4 of coins hari ba card chi matungina ngasagi isana problematic oi ba situation ama go through to basida isagi family go masu involve torapi ai ko haidi imung manung da su instability gumba thengnarakpa adagi khana chaina ba or marayatna ba imung manunga ko sigumba se khara thengnarakpa ya next 3 months sida ko aduga haidi isana pamba thabak or isana like kaino ma pangthokninga matamda family side tagi approval phangda bagumba adagi family side tagi approval phangda badagi family ga khatna chaina ba ngang khatna ba gumba mariyatna ba gumba yaw badagi yumdaga laining ba ko chat ka chatning ba sigumba se pharak pasu yai aduna sigi card china hai se ko imung manungna yada ba thabak haigadra imung manungna supportive oi da ba thabak ti pangthok pi kano yari gai mo ya against chatana ba hotna bion hai ba for example relationship problem oi na khala se ba relationship the family involved taraga family na yada ba oi taraga di family gi against chatlaga relationship tu gi namak ta lep ke haina hoi lepning ba myam share kani ko ina si hain hekta negativity rom the influence to bania te daraga su 3 months sidadi family ga yari gai loinaraga totna tinaraga chatna ba hotna biyo ba maram di isagi kaino ma darkar ba matamda or isagi yamna crucial aba moment ta isagi family na tana leiru oi ko aduna adumak hayana relationship problem leraga relationship ki namta lep kano habidina te ba yana ba manage taraga chatpiyo tawba tabu family gi against 3 months sidadi chatna ba hotna biyo ba family yana ba control amagi makada stability gi amagi makada family jiga fazna torot khondanaraga happy oina stable oina settle oina leina ba hotna biyo haibagi mongda sigi 4 of coins hari ba card advice pi ba ko natraga di isada blame destruction and financial hardships kumba khar theinarapa yai adana yari gai family ga yana na chatmina na ba family ga happy oina chatmina na ba
smooth and stable oiba relationship ma maintain tawnaba hotnabiyoba 3 months sidiko warsu wana adum ado family ga relationship yadaba adum mi lai ko haidi warsu wana haije family ga yam phajana chatminaba mi shu dum layramgani ado family ga yamna tora khona naba yadaga mi shu dum lai haidi wakhal chana daba yawra idena ko adui taraga su yari ge 3 months sidi convince toraga stable oina puna ba hotnabiyo habagi mong advice ne ba pirise. Next, the card is 4 of Cups sariba card reverse that eba. 4 of Cups sariba card reverse ina pile bi kami basing sigi like next 3 months ida ko like mo say kitang mo relationship tagi distracted oiba haigadra or temptation gumba lak pa ko haidi moina men oina leiba relationship oiba friendship oiba hadigi career gumba oiba ko adudagi distraction khara phangba or atopa temptation haidi moina hojik leiba work place OBI or relationship or friendship sidi kaya na bu involved tawdre ko relationship and workplace ko mada hena influence tawe adudagi hen ahen bakha temptation gumalak pa adugumba temptation do register ba ngamdabagi tapta tawbo ko temptation do chatnaba distraction do chatnaba hotnar pa aduga self absorb yamna oiba haidi aina khalisina chummi haiba wakhalon yamna power pa ko aduga stubborn so yamna oiba anam kanba gumba sigumba singse tholakpadagi isagi afaba opportunity lakadaba khar layeba ko lakadaba khar lay 3 months sida do afaba opportunity sing do miss toba haidi ga sagi isana tawi basina isana khalli basina chummi na gri takpadagi relationship ta problem oirak pa yai ko adagi career da problem oirak pa yai dagi family khana chaina ba khot pa sigumba se oirak pa yai ba adu meam do control tawba ngam dabadagi isagi headstrong oiba haidi aigi wakhalo sina chumma bani na muktana leibadagi ko problem mama oirakpadagi isada. So coming back aigi background jam langbagi puso mo tawre ko ado warawi be ade aduga ngasagi self absorb oiba isana khanbasina chummi haina khanbadudagi isada lakadaba afaba opportunity meam miss tawhanjaba adagi isage ba family side tagi supportive oige kaina khanlamba or adagi relationship tagi thabak workplace tagi supportive oirakpa or afaba kana ba lakadaba meam se loinamak isana lambi kakthachabai tapta adugumba stage amada lakani ba ko aduna next 3 months idi ngasagi family su convince tawraga chatpiyo haibam sumamangi cartoon hairana ko aduga sigi cartoon zomo isaza yari gai isana khanbasina chummi haiba confidence tagi overconfident rom da lakpa yaba attitude se sise khara control to biraga handle to biraga chatpiyo haibagi mong da advice pi ba ko sigi 4 of cups sari ba card reverse na duga mathang sida the hangman hari ba card amu reverse da thole eba sigi the hangman hari ba card reverse na kari depict tawge ha matamda palbi khani ba singse ko lakadori ba next 3 months sida ariamba da matam khara manghan ba haidi isana tawgada ba ithau kumba isagi yamna maru oiba thabak kumba se pangthok tabida ko kanada ba mafam da isagi time money effort ma'am so waste toraga leiba for example isada kanara roi khangna thabak amada dum makhata na pangthoga leibani khangde or relationship amada haidi relationship leitabagumba oitaraga su ko relationship kumba se oithokadra haini isagi time effort and money gumba se investor aga leibagumba adagi isagi tawgadaba yamna darkar oiba ithawgumba sina pangthok tabida adum procrastinate toraga ngasagi anam kalaga self absorb oraga aina khalisina chummi na isagi apama lambi du da isana pamba mayam se pangthokna bo hotnani kanda matam haukhibana sum han bagumba ko adagi ngasagi tawgadaba mayam duna delay ta horaga leibagi hayang tungda 3 months gi matungda yamna achauba chaotic oiba cherang khoyang na ba problem guma mayam create torakpa adagi isaje emotionally mentally yamna low oirakpa gumba adagi yamna isana expect tawdaba thawdo khara tholakpa gumba adugumba khara thengnarakpa yaye some kai haini painful oiba events or kai haini painful oiba incidents khara tholakpa isana take in to banga moida ba isana kai haini like face to banga moida ba problem ko makra tholak pa se ya bagi vision lei ba ko aduna yari gai adum si hangman hari ba karchina ko like isagi matam isagi time isagi money isagi effort myam se kanada ba mafam da invest to bigano kanada ba mafam da waste to bigano hai bagi mong da advice piri ba
Mathangi card china string hariba card chi tholeebako sigi card china hojikta aina some painful incidents are going to happen in your way habase 3 months ida isana expect sung to the ba for example relationship ta gap kumba lakpi ai adagi friendship ta amana ama chit kumba betray kumba some friendship ta su yai dano ko amana ama do yam thajana tinaraga loinaraga maningda phattaba gumba toramba simak tawni habanente example ni ko or career gumba job kumba dagi adum opportunity mangba gumba adagi ngasai gi imung manung yana da ba chalaw da dagi imung manungdagi pura kay hayni strict oiba rules and regulations kumba imposter pani khangde or isana pamba amana kyamda supportive oibiyak tabani khangde sigumba some painful incidents are gonna happen habase mamangi cartuna su sigi cartuna su hairi bako aduna yari gai mentally and emotionally prepared oraga leibiyo strong oina leina ba hotna biyo aduduga yari gai sigi incident se haidi mentally down chatpa incident se thokta bagi da makta ngasai dagi pi ki ba advice me adudagi low ba ya ba advice khar loshin biyo haibagi mongda sigi cartuna so amka advice pi ne bako next na affirmation card cha authenticity hariba affirmation card cha tholeba sigi card chi matungina adum ngasai gi headstrong oiba behavior se dum continue to wait up the piri bako haidi aina apamba tawni aina tawning ba tawni aduduga taning mamina taw taning da mamina nawa laude kaina tamaina khan bako aina khallisina chummi noi chummi khalaga leiro chumde khalaga to o kaina darkar ta de khote habagi monda I don't care kaina haiba vibe ama pi bado ko aduga type of energy radiator ba do sigi authenticity se sada hojik 3 months da yam chana de bako aduna yari ga authentic oiba vibe se khar thadok piraga matam du da yana ba adjust chawna ba amasu convince taraga amasu soidana ba hotna biyo isagi ithaudagi fluctuate tobigano isagi ithaudagi mai lerga chatigano habagi mong the advice pi bako sigi authenticity haba karchina mathangda amuk letting go hariba energy card chi tholeba letting go hariba energy card chi matungina pile bi khami basingi some past ka involve oiba mi khara life ta halakpa gumba ko next 3 months da or past ka related oiba incidents khara amuka na hona na thokpa gumba adugumba yamna adum ona tragana isaje past ta stuck toraga like for example relationship ama forget to bangam dabo or yamna traumatic oiba event ama forget to bangam daba adugumba khara no na reminisce store pa no na tholak pa yabagi mong na pi ba next 3 months da kwa adugumba taw matamda isa ja yari gai past ta leibi gano past size di past ne isa na phanyam na nungai gera nungai ro semdok pa yaroi da bane ko aduna ngahaktangi memory lagtarga su or mi amana halak pataraga su adudu da hanjin bagumba or memory du da stuck toraga leibagumba adugumba taw bigano past di past thambiramo thaduk amo natraga di life ta advance to banga maroi habagi mong na piri ba kwa aduga aroiba card na honesty ko honesty hariba card chi matungina pile bi khami basing se isa da honest oiba khar wat pa adagi dum thabak ama taw matamda so honest oiba khar wat pa gi ta tawe aduna sigi card na hai se next 3 months tadi yari gai honest oina bo hotna biyo maram di isa na bu honest oi gai aphaba lakpa ya bagi vision se lai na hai ba ko ado pile bi gi su reading se matang swaida loijare stagi dum lawba ya ba general advice loshin biraga kai kai tawba ya ge habadu yengbiro aduga mathangi reading da mungai minarse ngasi goina di thank you for watching my video. Hey guys, so video se ngasi goina di matang swaida loshilage aduga giveaway ge video do ai next swaida na magi tawjar age kwa and hoi giveaway entry dum tawba yagi ne mamang intro da haijagi ba dumaina mamang gi video do da changa comment mamam tawbiramo like subscribe tawbiramo adum entry tawrni ko so 3 days hoi ngasi Friday Thursday or Friday ro ngasi Friday ne Sunday Monday da adum giveaway gi result do announce tawna bo hotna jage aduga hena detail oi reading me ama continue tawse ngasi ge video asisu dum nungai bi bataraga di like comment mamam dum tawbiramo aduga like next ki video ki topic adum suggest tawba lepi rakano aduga mayam adum tapna grow tawminase and ngasi go di reading se swaida loishilase thank you for watching my video aduga ai question ama di hangjagi ko haidi dum ai se reading adum continue budi tawni reading tawre habane te ko dum marakta dum blog kumba haidi dum tour jatpa koi jatpa and then some sort of blog khara adum thagachara ke ado mayam adum support tawbiyo aduga hoi yar da te ka shu haidi ngai leite dum reading shu phasina continue tawjage mayam gi dum pen na ba tawbangam na mo hotna jage ngasi ga ina di matang swaida lesson jarage bye bye.